ngasi numida waram phongkiba tungan manipuri sifongsingi maroibi I pausing myamna thamjigi ahanbada pausel pausidigi khongasaraga Jenims Hospital gi boys hostel number 3 sangakre national level da pukhatna bahonari sembiren Impal East ki Porampata leba Jawaharlal Nehru Institute of Medical Science Jenims Hospital gi boys hostel number 3 se minister Nongdang-Breaking singana ngasi sangakre Sangabagi Tharamada Health and Family Welfare Minister Dr. Sapam Ranjan, KFNPD Minister L. Susindro, Jenimski Director Amadi, Jenimski Tuan Department Singi Head Amadi, Dr. Singshu Saryaki. Thauramaduga Mari Lena Minister Nongdang-Breaking Singana Fongdokivada, BJP no Lusing Bulenga, Lakpadi, State Sida Hiram Kiara, Sokot Lambida, Ohong Bakalakre. Jenims Hospitals National Level Bukatuna, Matik Saba, Matam Kaktaba Hospital, Ama Uhenana Bohonari. Housing Jenims the Hana MBBS sit cham lerambadu chamaga yankai hengakre Jenims the ICU bed sutnatagi tarakak lerambadu housing the matik sana lady oxygen plants lady kidney transplants to bungamle housing hospital sigi tuan bi hiram singi darkar roiba infrastructure singning tin singbat bungamle lenga sinakan honabada Jenims Hospital Taru Tananbo Hospital am oire atien mamatam gi manungda girls hostel su sanga duna MBBS tamliba mahiroi singna laifam leitabagi thengnaram awaba du konkre ngasi sangariba boys hostel number 3 asina amuka suhena MBBS tamliba mahiroi singda khudong chaba phanglagani Matam February thada Jenims Hospital Complex the Cancer Hospital ama sanga naba thorang thori BJP no lusing lenga sina singa masum tam gi mihamda health ki khudong chaba ningthina phangana naba leptana honari haire su pausna makhatana fongdorakli atopa pawmana miyamgi participation yaudana police amadi lenga khaktana drug thingba ngamloi TS Biswajit Kunai sida ladiba mipung kudimak masa-masagi mathau tawhalabasu miyamaduna punsilaga afaba sakhotpa kunai ama purakpa ngamgadawribani lamdam asidagi narcotic drug thingbada lenga amadi police khaktana inthoklaga mai pakpa ngamloi miyamna thamoi singna mating panglaba matamda thabak kudimakta mai pakpa ngamgani haina Forest and Power Minister Thongam Bisorjin haikre wafamasi 18 computerized eye testing and eye care center thawal amadi Wall Expressions Pictures Anina Puthokpa Video Album Poppy Lairang Phong Bagi Thoramda Athoiba Mithung Oina Saruk Yaraduna Phongdokibani Magna Makha Taraduna Isai Haibisi miyoi bigi thawaini film drama amadi sumang lilana yauksin mangamdaba kasin kuya kya isaina yauksilhanba ngambaga loinana miyoi bigi thamoibu joy tobu ngamagi pangal aphaba isai mekta lei BJP no lusing balenga sina generation to generation manghalakadoriba narcotic drug thingnaba honabada war on drug puthoktuna khongjang kya sangsili khongjang si maikei kyarigi mating panglaba matamda mai pak pangamani ngasi puthokli bi sai sigi nungi wantok sing kupna yengsilaga karamba hiramda sijinabaki haibadu khanaga ki Tharam mapu oina sarugya kiba MLA karam shamna kibida leibaki oina ningkhatamba sakhotpa khunai purakna bohonabada Isaigi Taudang Sawi, Minung Silay Taba Tamoikea, Isai Tarabadigi, Nak Turakpa Yawi Hariduna Manipurigi drug thing, but Isai Shina, Asoba Sapu Pigani Hanakali, Luri Badi, Drug La Lulibasi, Asoba King Pinueva, Enforcement Agency Man Satabani IBC, Miamna Kangrabu Wapamni, Lalon Basing a seat Ting Nabahonabada, forced the lady personal singer Tamui Sing at Tabakta Matotai. Drug thing living hena lamdabasida khongjang kya satharaga manipuragi thokiba gari kayadagi drug pharibasi ikainingaini drug ki akiba phanglaba tanja asida sigumba popi gi maramda ibas isayesina khunai kanaba piragani haibagi thajaba thamki ngasi putholiba video album popi lairang gi aiba keke wehengbam na haikibada cancer laina na roba matungda sining siti hinglakpadagi ngasi da hakjangi problem kya laibana sendok sinsin toba ngamdaba punsi da yamna wana lelakibani Ahang mamatamda potha na kunai sida kana pibiyaba isai me khreiba sina potha na balambi weri haujuk manipura horokliba na role kaya mayai ka chinchak na mangalakliba madi singi sarukta pamla unana bu umang kya kok thorakpadagi pirakpa saitheng kya si muna khalroba matungda drug amasum deforestation gi matang ihiba isai si audio album oina puthokna ba thawrang lorakpa khudingma pu mak me khidi gi thakpa phongdoki ngasi puthokliba poppy lairang ko video album si maibam 18 maiti na produce tawni keke wahengbam na iba nanang sogol mangna saipan ba hamadi p rajendro na saklibi sigi director na osi mairani sanjit xl na editor oibani hanasu paus na makata na sa phongdorakli makasa tarak poina to papaw muna mukna jatra konjesor lekhidre
ngarang yum se kesu numit miyam na mukna jatra kunjesur khangabok hairaga manipur gi miyam na khangna rang them kunjesur singa sai humdra ka tru apopo lekidra em tampa sing khangabok part 3 makale kai ikhang haudana masagena ba mana maramoiduna masaga yumda lekidre मांगनी हिंगलिंगी मतमदा इंडिजिनस गेम हम ओइरिबा मुकना यामना पामजबा होरकपगा लोइनना मणिपुरगी उमंगलागी मफम क्यारा सानरकपगा लोइनना यात्रा क्यासु लेबलखिबगा लोइनना यात्रा क्यासु ओइरखि ngasi laikhidrabasigi aroiba mathau mangam laigi tharomga loinana pangthoktuna khangabok village asigi masuk naiba masum manipurgi muknai ojasing masum mukna sanaruising village asigi ahalaman amadi laikai miyamna laikhidrabasigi thawai mirelna ishorgi mafamna ingna singna lairunabagi damakta laisu katpa माकपु इकाय खुमनबु उत्पगा लोइनना स्लोगन क्यासु लाउखिबगा लोइनना अवाबसु फोंदोखि तुंगदा लेखिद्राबा संस्कार तोरमदाइदसु खुद तरेत तरेत की मुकना पना लेनगोनदुना अरोइबा बिदाय पिखि माकि लोइनबि मसानुपा मरि अमसु मसानुपि अनि थमनमि निंगसिंग मयाइ लेखिद्राबा मुकना जत्रा कुंजेश्वर सिगिया पोकपा सि मणिपुर मियामगी लुसिंग पुरेल लमयान बिहिजम इराबोटका नक्सिनदना तिनना ममसुम अंगनम मतमदा मणिपुर लेजिस्लेटिव असेंबली की इलेक्शन दसु कैंडिडेट सु ओइबिरंबा लेखिद्रबा मोइरांगथेम तंफा सिंगागी मसानुपानी हैनसु पाउसना पलकले मखासा थरक पोइना कंगलेपाकी मैरा न्यूज तके तोप मरुइबी पाउसिंग म्यामना थमजगी चीफ मिनिस्टर बिरेन सही मंगागी ममांग लुपा करोड़ मंगासंग सेंगबतकिबा सेंद्रा वाटर फ्रंट रिसोर्ट मपुपान बगस मनरे उरिबे सक्तमसी मतम खरगी ममांग ओइखिबा हौजिक सु मोतुना लैदिबा सेंद्रा वाटर फ्रंट रिसोर्ट की सक्तम मणिपुर योइना मरुइबा टूरिस्ट स्पॉट अम ओइरिबा बिष्णुपुर डिस्ट्रिक्ट की मनुंगसना सेंद्रा सिंखोंगदा लेबा सेंद्रा वाटर फ्रंट रिसोर्ट तकमुपार असि मापुपान बक मनरे लोइना टूरिज्म डिपार्टमेंट संगफम थोप मियेंग अदु संगबीदना लेरि संगादुना मियामना सिनखरबा सेंद्रा वाटर फ्रंट रिसोर्ट तकमुपार असि मतम कुइना ngakpi senbidana kangkhong saiduna onthokpa phibam amada leibigi matangna pauksiesina mamangna iduna lenga amadi manipur miyamna khangan kibasu leikrabani Ministry of Tourism की सेंथंग मखार मणिपुर टूरिज्म डिपार्टमेंट लुपा करोड़ मंगा हेन संग सेंगमतखिबा सेंद्रा वाटर फ्रंट रिसोर्ट असि कुमजा इंग्लिश अंगनिगा तरागा तरेता पांगतोकिबा संगाई फेस्टिवल द मियामना अदुकी मतिक यामना पामनखिबा टूरिस्ट स्पॉट अम ओइखि सेंद्रा वाटर फ्रंट रिसोर्ट असिदा पांगतोकिबा Bim Light की कुमैना कुमजा इंग्लिश अंगनिगा तरागा तरेत की संगाई फेस्टिवल येंगबा लाकपा मिपुंग कुदिंगमकी पुंगनिंग सोमतखिबा हाइबदु ओइखि अदुबु टूरिस्ट रिसोर्ट असि निंगथिना सलाइबा ngамदना मापु पानबगी मोंगदा हुंदोक्तुना थंबना मरम ओइदुना ngasiदी ओनथोकपा फिबम अमा लैरि हाइबदु ओइरे हनसु पाउसना पालि ममिंग लैरबा टूरिस्ट स्पॉट असि हौजिक नापी सिंगबीना पिक थंदुना मोंगसोंग मरक्ता लैबका सामनारि मदुना सेंद्रा वाटर फ्रंट रिसोर्ट असिदा ममल संग सेम सारबा लेक व्यू Cottage taru reception comes administrative block 1 security amadi driver gi ka restaurants projector yawba conference hall ama sijna fam khangdana hauji onthokpa yeng haidaba phibam amada lairi lake view cottage 6 asda leramba air condition electric bulb ceiling fan thongnaw gi mingsel amadi washroom da leiba atei posai kaya mar mafam khangdana mangkhre hauji lairiba posai khara sina karama matamda mangkhi gadabano haiba tambang amdana lairi Handak pangtokadriba sangai festival asidadi hairiba Sendra Water Friends Resort asi miyamna khwaidigi pamba mafam ama oigadari hauji kangkhong saibigi phibam amada leiriba asi sangai festival nangnaba ningthina semga sagatpidaba tarabadi aremba oigadari loinana athupa matamda ningthina semjinbirabadi sangai festival da loktak part yengba lakpa tourist singdigi asoba revenue ama karakpada yamna sauna mating oigani Ningsing bayabadi Sendra Water Friends Resort asi kumja English inganiga taraga tret ki June kuntrada se Minister N Beren matamdugi BJP ki National General Secretary Ram matamdugi PW Minister TS Bishor Janmari tuan ba kendra gi MLA singna saruk yaduna sangakhibani asumna sangaduna miyamna kusuna khiba numit adudagi mari lenaba authority na ningthina ngak sinbidaba amadi ran tawidana hundoktuna thambadagi napi haujilaktuna narak mongsona pikthanba haibadu oirakhibani loinana ngakpi sinminaba miyoi leitabadagi posai kya mathang huran khibegi thaba si sathabagi maramoiki maramaduna athubo matamna Minister N Beren gi miyeng sangduna Sendra Water Friends Resort asi mapu panba haibatu ohenduna handak pangthokadriba sangai festival asabu tourist spot am ohenba sungane hanisu praja section kyarigi pauksi esi da phungdorakli makasa tharak poina to ba paumana sahi mapan ILP permit yauduna Manipur da leramba miyoi ama amasum ACFI gi president saramba miyoi ama so hangang police na fari
Hengang Police Station ki officer in charge oina thawpuriba pathawgi lamjing makhada sathaba drive amada ILP pass yaudana Manipur sahi mapal lerama nan local ama phare hadi pharaba miyoi sigi maming Rihan Khan MD sahi nifugama apopo lekidraba Abdullah Khan MD kawi Telangana gi Dayancharam KBhi Rangareddy degini miyoi sina sahi mapan inner line permit yaudana lotuna Leramani, Loinana, Impal East District ki Kairang Singa Daliba, Sonia Sauduri se Kuntra Papa, Faisal Sauduri Koba, Siluhongduna Leramani, Mio Shima ki Lepa Moriba, Kairang Singa Digi, Narang Hangang Police Kitimaman for Hibani. Masumio Shiki Matak the Iron Go Batabak Lokalava, Matuna Masagi, State Maridan officials in the Kusina Kragan Hadi, Amaramda Anti-Corruption Foundation of India ki State President Saduna Asava, I card pera mamiyamas hangang police na numidang wairam pung mga makai tabada kairang mayali kaiti ki far heri para ba miyoi gi maming MD Mansur Alam Kawi kairang mayali kaiti gini miyoi Anti-Corruption Foundation of India ACFI gi self-style president ceremony hai bakhangli maki matak the Impal East District Police na FIR number 112 clause 11 HN GPS under section 420 468 47134 IPC gi makhada far heri Atopa Paumana, Thama Subna Satakadaba Professional Tax Enrollment Drive Minister N. Birena Houkhre, Thama Subna State Pumana Satakadaba Professional Tax Enrollment Drive Minister N. Birena Houkhre, Naranumidang Minister Secretariat Department of Taxes Amadi, State Asida Lady Betuan, Tuam District Singi, DC Singyauna, Enrollment Drive Adugi Matanga, Mipam Amapandoki, Se Minister N. Birena Sierra Loduna Pantokiba Mipam Maduda, CM Nai. Manipur si aso-asoba industry sing leiba madi makal makha kyagi natural resource puthokuna revenue lakpa state amanati maramdun state ki oina packet kadaba sokka thorang ki thabakta state share puthokna bhonabada awaba kyam yongari sokka thorang ama infrastructure matik chana lehengi hairabadi state na senpam khara puthokta biyati center degi sentang khara makai phangnabasu maduna hiram khudimakti state asigi sokka thorang mari leinaba thabak packet pa haibasi oithokpa huwagani Maramaduna, state ki revenue hangar hanba hai bisi tawdaba yadraba tangai padaba thawdang amani hai ki se minister makhatana hai hausi state asida property tax lawnaba committee semduna thaba hokre masigi iroinana constitution gi provision matungina professional tax lawba haunabigi khongtang pakhale district commissioner singnasu matau ningthina pangthokadaba team amamam semlaga thambiyu Thamasumna Satakadaba drive is in Ningtina Pangtopangam Lavadi Hausik Sahida, revenue oina lakni balupa crore kuntragi sanpam sidigi, Hena Lakanbangamani Habigi Tazabali Hainasu, Fongdokeri, Atopa Marueva Paumanamo. Excavator Mai Taramba, I am Gimui, Langana Padabiki the Makti Impal Ziri Lambi, Matam Kaktaba Blocked Houkhre. Houkhre November 3 Numidang Pung Taruma Kairam Tapa Matamna National Highway Kuntraga Mapangi, Kangpopi District Ki, Kaitil Manmi Police Station Konba, Biangamadi, Tanglon Bungda, Lambi Shimagi Tapu Sizinariba, NSIDCL gi excavator ama NSN IM gi lanmising organizing nabsing na mai tharamagi thawong do cookie students organization KSO moltam block na akan momong beginning do phungdo ki bag loinana thawdo do scenery ba miyoi sing fa do na serak pi na ba manipur lengakta taksing khrabas thabakta on thorak tabi ki mayok ta hawki ba nongai digi national highway kuntraga mapol impal jiri lambi paring da matam kaktaba blocked houkhre Ngaseyo angan madigi hauna KSO moltam block ki mute sing yauna miyamna new kaitel manbi biang amadi thanglon bungi mafam sing lambi thoktuna miyamna phamjingki amasum loinana uwana sing lambi da phaijinduna lambi thingmagi thabak satakhi khongjang aduna maram moiraga lambi esida satpa gari sing senakiti police ki meke digi blockade sokatpa sing tanchina na bonakhi hauju phawi oina pamna thawdok sing thokipa pau phamngamdri Panbayabadi, Kulai Pipe IMG, Miyoi Singoigani Singnava Singa Lambi Siamagi Tabak Tori by NSIDCL gi excavator ama driver amadi lever singbu nongmaina namduna thamnaba thamlaba matung mai tharambadanatana kap yaribin nomoi meru aniga loinana CM set amada mobile number 9362591819 asi iraga piramki haibasu khangmangam khibane thawong asina thabak suriba sinmi sing amadi thabak pairiba NSIDCL da akiba pokpaduna tana kunja singbusu mipainingai oiduna hausik leide hairibani hainasu pausna phungdorakli makasa tarak poina to papauna Myanmar gi jail leiruraba India masa mari ngasi kusinarkhre Myanmar gi jail da matam sangna phado oina leiruraba India masa mari
ngasi Indo-Myanmar border friendship Irons Bridge Lokchau Bridge manakta leiba ICP Moregi Immigration Assistance Director gi kuthangda haunabi matungina kusinnarakre kusinnarakpaduda Myanmar lenga ki maikaidigi si thua kayawa immigration officer tamu yauna Myanmar lenga ki official singamadi Bharat lenga ki maikaidigi CIS Anand OC More Police Manga Subu AR 10 Kholal Hampaite Manager ICP SK Gangte Superintendent Custom Preventive Force More T Gangte Inspector LC Shep YK Anand Assistant Director Immigration ICP Susaryaki Myanmar gi jail lairubadagi ngasi kusinaraglaba India masa mari dudi Thangtilon Sekun Gomde Apokpa Zamkholun Laifam Sanel District Lumpi Village Pongtinland Sekun Gani Pan Apokpa Sungam Laifam Sandel District ki Khongmon Village Ngamhomang Sekun Tragumde Apokpa Dongthang Laifam Sandel District ki New Wazangamadi Laimanai Lal Mati Sai Nipugomatu Apokpa Ngantozang Mati Laifam Sumphai Village Sugunu Dagin Hari Kusinrakraba miyoi mari edu magi mungunungi miyoi singna mari lenaba authority na ngasi kusinaduna masa masa gi mayumna thungkhre haire nasu pausna palakli Makasa tarakpoina to papawmna Senapati ADC office ki gate bom ama sakangdaba singna yansinduna thamnamle majakangdaba khulai paibisina ngasi pung 12 minute yankairom taba matamda Senapati police station dagi irap laptana leiba ADC office ki main gate bom ama yansinduna thamnamle hari Pausi isna phangwa paugi matung ina di bom madu ADC ki staff sing thengnarakpadagi kudakta Senapati police station pau pikhi bom yansilamba aduna maram moiraga office adugi staff sing mi paiba punakhi numinyung pung baro tarakpa matamda Senapati police ki team ama laktuna bom madu asu engam yautana thokra hadi kanana kari marungi damak bom madu thamjilam libino haiba hauji phaubi goina claim torakpa leitabana sab maram khangba ngamdri hainisu pausna phungdorakli amaramdana coming operations atakre Thasigi Kunga Mathuidigi Hauduna Manipur Tuan Mapam Taragumdida, Pangto Kodariba Sangai Festival Gimawana, Lokalapa section Tarangi Sarwamoina, Impal West District Police Ki Kangbunanga Se, Puntar Umakai de Nipan Pauba, Teras Pamleraki Akoi Mapam Sinda, coming operations atakre. Operation adu yum thong mart fuga mathoi de leramba miyoi samaga kulom amamam to oina masakang do pagaloinana bail out amasu masakang do ki Operation adu da mi pha mi pun amata yaw khidi haire henisu paus na phungdorakli atopa pawmana ipsa gi puari gi khungul liba khongsar Assam Helakandi district thungkhre International Peace and Social Advancements ipsa kanglepa ki maroi ba thomi taret lup asigi advisor president vice president secretary general secretary organization amadi finance secretary yauna miyoi tare na saba team ama Assam gi maitei isini nauk sina khundari ba Helakandi district numit taruk ni gi oiba puari gi khungul liba khongsat ki dama Assam gi Helakandi district thungduna mafam adu da khundari ba maitei isini nauk singa unakre haina ipsa gi secretary general W Guneshona press thok sirol man haidi sirol sina hai hairiba khongsat asida ahan bi goina Assam gi Helakandi district ki lawat amla haina su khangnaba maitei ireisa sina khundaba mafam da leiba Taibangjam ima khurembi laisang de ipsagi thaumisingna thauni jaraba matung de ima lairembi sibu senariba miyoi singmadi laifam madura lairamba maitei isini nauk singa unaduna puari gi maramna kupna khananai nakhi ani subada Rajeshwarpur Helakandi district laisram kulda sangduna laininghal Nauriya Fulogi phona fam haujingna laisang oiraba mafam asida ipsagi thaumisingna thauni jabaga loinana mafam asida asamba mifam mapangtoki hairiba mifam asida Nauriya Fulogi masanupa itontonba amusna sarugyabaga loinana isai bungo sigi thamoinungda leba warol kya phungdoki loinana manipulenga ki pukningsu singsilaki hairi Maka tarakpura numidang Lala Town da leiba Bir Tikendrajit Road Zaribon da leiba mitai athauba Bir Tikendrajit ki mitam da ipsagi luploya madi lamdamdura leiba Maite isini nauk singa loinana Mairakatuna kurumlaba matungna Bir Tikendrajit Sports and Cultural Organization gi thaumi singa phaminaduna Assam da leiba maite isini nauk singi maramda wapam kya tanaki hainasu paus na phungdorakli Makasa tarakpoina to papawmana Sudhir Suribu nungmaina kaptuna hatkibasi Uddhav Thackeray amadi Eknath Shinde Kanglup ki Shiva Senaga mari lenati Tombi
Handak Punjab Shiva Sena Kanglup Amagi Lusingba Ama Oiriba Sudir Suribu Numena Kaptano Hatkiba do Udab Thakre Amati Egnat Sinde Kangluki Shiva Sena Kariguma Maria Matalena de Hena Ngasi Impalgi Babu Parada Liba Shiva Senagi Manipur State Unity Office the Pangto Papagi Mipama the party Sigi President Moirang Tim Tombina permission the Sing the Order Tamkre Tombina permission high like Hidraba Sudir Suri Koba Shiva Sena Kanglup Amagi Lusingba Siga Udab Thakre Amadi Egnat Sinde Kangluki Shiva Sena Kariguma Hiram Amatag Marinade Nomena Kaptana Hakraba Sudir Suriesi Shiva Sena Buyamna Pamzabadagi Magna Takshil Koba Shiva Sena party Makumza English Masamapan Marfuga Mangadagina Marfuga Tarupa Sim the Mana party Sigi Poundroki Adabo Mahangna Punjabi Singamadi Khalistan Singbu Atuki Matik Yakiti Loinana Gopal Mandir gi mamang protest tawduna Punjabi Singamadi Khalistan Singbu Thinasaki Loinana Punjabi Singamadi Khalistan Singbu Saidana Bamiyoi Kyan Mangona Kyarakana Haikibele Heki Tombina Makhatana Haikibedi Sudir Surina Punjabi Singamadi Khalistan Singbu Hantana Yengduna Saibangang Wasiyamna Sumdabani Iswar Si Amatani Satning Dharma Masum Lining Satsabada Kanana Suting Pamtokte Hindu Kaki Wangang laga atopa singbu tathi na hantana yengba si tawpam thoktabani asigumba Sudir Surigi wangang sangang sina Punjabi community singbu yamna thamoi sokna nungai hankidi masigi matungda Gopal Mandir gi mamangna mahangna makhatana protest pangthokningaida Piyon manupa ma ikhang khongda nungmai round manga Sudir Suri tamna kablak pada nungmai maru ani panki khudakta makpo hospital pukat pada lambi de lekatna ngamdana lekidabani haidi tombina makhatana pawmising hai protest tawzaba amadi apamba phongdoksabani adubu masigidamak mi amabu hekta hatopa haibisi yaningde Sudir Surida nungmaina kaptana halamliba miyoi du phaduna ain goeba matik saba sairak pifam thui loinana laikhidrabagi imung manungda lenga ke mekedi gi pifam thokpa tengbang adu su pibigadabani hainasu tombina phongdokhi hairi makasa tarak poina ngasi state sigwariba COVID-19 update mema thamjage ngasi goiriba positivity rate si 1.1% ni Apun boy na miyoi amakak nga sinono COVID-19 na positive oiba thengnare duga miyoi maudraga matoina nauno COVID test tawki miyoi amata laikhitabagi claim lakti nga sinono COVID-19 na positive oiriba miyoi si kaksing dagin hen sunga sig status update on COVID-19 na sumakata na report tawri makasa tarak poina kangla pawdige to papaw mana Kangpokpi district ki makuida tin script type fasna sikpadige angang yauna miyoi hom laikhidre hari Kangpokpi district ki Makuidagi angani yauna miyoi home scrap type hosna singnava tilna sikudagi laikhidre miyoi kudlomna naaduna laidi hari presna phangwa pawgi matung ina tina sikuda laikhidraba miyoi singadudi Naijalui sei humdra mapuroiba laikhidraba Hemsa Maingau Thanlui sei hum amadi Kingwangbau sahi nipani hari Kingwangbau di haukiba October 19 rimsa laikatnaraba matung tha sigi tareta rimsa laikhidabani Ngaingau Thanluina Thasigi Marida Pukalam Lava Matung Numit Atura Lakidavane, Hauzik Makui Bires the Uiba Piva Masida Marila never sing as Yang Sinduna, Lokat Pam Topo Sing Tarang Sing Lokat Pinava, Kunjasan Lenga Puning Sing Shilakli Hansu, Pau Shinamakatan as a Pundorakli, House going to the man Pau Smatang Solution Zeragamas, Miampun and Obab did Naminasi.